ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ Lunjamang Kipgen Apokpa Hemlal Kipgen Amadi Saisang Bilis Dagi Zangkolal Khongsaini have Masakang Mangamle like Hidraba Mue Amadi Hauzik Masakang Mangamdana Lady Hedi Pau Shinat Hazabi Yapamapam the Kipamba Pau Gimatung Inadi Nasi Ayuk Bongbal Kul Yueba Kunja Singi Mipam Ama Pang Tolingeda Sakang the Bakulai Pibising Aduna Kariguma maram amata haidana nongmai kapsinduna landaraki maduda miyoi manga adu nongmaina panduna sikhibani khulai paibising adu mafam adu thadoktuna khulai thuna senkhre kari maram gidamakta khunja mari nongmaina kaptuna halam libano haiba khangmangamdri pausna makha taribadi haukiba October 10 da Thawbal Dam Police Station ki manungsana bi Gamnom Village da Tarasuba Pera Regiment ka khut thoknabada KNLA gi Kedarmari Laikhidraba Kedar Singi Mapamda condolence piba oina Kunja Singna Mipam Pang Tolingeda suspension of operation su Sanariba Kuki Lahulup Amana Athingba Piba Lunana Kunja Singda Nomaina Kapsila Kibani Haina Supaus Napale Makasa Tarakpuna Topa Pau Haraga Mamna Tamzagi Sahi Anigi Matakta Liba Angang Singi COVID vaccine approved Tokre have a palmus report Bharat Biotech Covaxin bu sahi ani ki mathakta leiba angang singidamang approve tawkhibaga loinana India gi oina ani suba COVID-19 vaccine puthokre Zydus Cadila gi Zycov dina mamangna sahi taragani thoi amadi masigi mathakta leiba angang singoeba approval fangkhre madugi mathangda India na handak puthokliba vaccine asina angang oiribi singidamak puthokpa ahanba vaccine oire Zydus Zef na miyamna paksana Fangalakpaga sahi anigi mathakta leiba angang singda kapa yaraba vaccine asisu yamna tuna sijinaba yaragani haidi leiba asina puthokjaba vaccine asi WHO dagi approval lawgadaba leiri adumapo atuba matamda warep adu lawraklagani haidi hiramasigi matangda AIMS ki professor amana phongdokibada Covaxin gi oina inaunauba trial da vaccine asi sahi taragani pan gi mathakta leibasingda phangankhiba Kanabasing aduma angang sing da susap manana fonganba haina khangmangam khre haidi ahan bada sei taragani thoi degi taragani pan phawgi manungda leibasing examine tawki ani subada sei taruk degi taragani thoi phawgi manungda leiba angang sing amadi ahum subada sei ani degi taruk phawgi manungda leiba angang sing examine tawki haina su pawsna fundorakli makhasa tharakpuna tentak na mayamna pawsi thamjage state singna CGS ki Unallocated power sizinanaba power ministry na khangani khreba paw musu phongli leba asida thengnariba kolwat pagi wathoki yenglaga state singna makhoi gi consumer singi mathau taba sing pi bangamnaba central generating station CGS ki unallocated power sizinanaba power ministry na state singda khangan khre hiramasigi matangna power ministry na thokiba notice aduna hai leba asigi state kharana makhoi gi consumer singda power supply tawdre amadi load shedding thamle loinana matam adumaktada state sing aduna awangba mamalda power exchange ta power yoli haki power allocation gi guidelines ki matungina CGS tagi power sara taraga mangadi unallocated power oina thamgani masi state singna makhoi gi leiriba consumer singi mathau taba power adu phangana ba central government na allocate tawbani hain supali amaramdana UPRFM October 10 manga pung 19 gi Manipur pumba shutdown lokthokre masagi sahi lisingani henbiki top puwari leijaba
Maning tamba democratic government amana lengak saraba kanglai paki ningthau Buddha Chandrabo Silongda moithem tawduna kauraga nampugi khui ama English nga maga samapan nifuga mapangi September kunga mathoida lauduna malemgi satna kanglon singi wangwada Manipur bu India ra tinsille haina lakthokduna kanglai singi ningtambagi numit takiba numit taraga manga October 1949 bu kanglai paki puwarida amamba numit National Black Day haina observe tawduna handak sahi oina su October taraga marigi ahing nungyai saja taraga mangagi numidang wairam pung taruk fawa Manipur kanglai pa pumbada pung taraga nipangi total shutdown lokthokle haina United People's Revolutionary Front of Manipur UPRF na lokthokre haina supale Makasa tharak poina atopa pawa mana kumza English singaniga kungani thoigi mikhal BJP su Congress su yamna karoi NPP na ihen gani Joy Kumar Lakadoriba kumza English singaniga kungani thoigi angan basarukta pangthokani thajanariba general election da Congress su BJP su yamna karoi NPP na ihen kagani loinana party asina soidana lengak semlaba yai haina deputy CM Yumnam Joy Kumar na phongdokre Lakadoriba mikhal asida mirep oigani hairiba thongam santi worker mayam ngasi NPP da enrollment tawnaba form lobuga loinana NPP da sangle habigi sakhamgi thoram iroi semba zu sangpham da leiba mayol gi badminton indoor stadium da pangthokre haina supale atopa paw manamo post laitaba department amagi oza hapsin basi karamba satna kanglon da yawbage aksu Sri Sri Bal Mukunda Deaf Music College SS BDM Sida gi post suklai leitana guitar gi senior lecturer gi oza hapsi libisi su karama sana kanglonda yumpham oiraga hapki bano haina all kanglai park student union aksu na hanglakli aksu gi sirol amana hai college asigi matam sangna oza happy dabana maram oiraga takpi tambi bigi lamda khudong sa daba kya mayuk na duna laklaba lenga ki amata ngairaba isai tampham ama oiriba music college ki oza hapgi mingda hawkibu kumza english singani ga taraga mapan gi mars ki Saisa Tareta Matamdugi under Secretary Arts and Culture Department Thokpa order amana college asigi oza nipan amadi sai sigi haukiba April gi sachat mangada pangtholaga haukiba June gi sachat taraga mapanda Director Arts and Culture na selection order thoktun oza ama sai amamam gi contract basis ta hapkhit hairiba posting asi hapa matamna tholakliba waphamdi ahanbagi oza nipan hapa matamda miyam khangna public notification tawhide Miyoi khrana lokdumnaraga naronda hapkibani masina lamdamasigi matik saraba miyoi kyana laiba yengjabagi khudong saba manghanba miyoi bigi hak matpa loinana matik saraba miyoi khanbagi khudong saba manghanbani sahi amagi contract basis ta hapkiba makhoi nipan gi manungda taruk senior lecturer gi post piri college asigi RR gi matungina regular junior lecturer amana yamdrabada sahi manga service toraba matungda senior lecturer kagadabani adubo sahi amagi contract basis ta hapkiba makhoibo matau karamna senior lecturer gi post piribano haina su hanglakli loisilakpo ina to papawa mana yonana ba purakpa hui taret ka konana miyoi mari police na fare hari ngasi ayu pung tare lom taba matamna Sandel district gi miyoi khrana Chuchampur district yumna yokpa hui taret hatok laba matungda hui singadu Chuchampur da leiba hotel kharada yonana ba purakadawre haibagi paw phangmadagi sugunu police ki team amana sugunu napat thongda lambi lakpa gari sing check tawbagi thabak sa thabada kenbo foreign bike miyoi marina asibo hui taret borada haplaga puduna lakpada police team aduna fagale hari fagalaba miyoi singadudi Chuchampur gi Khopibung village tagi letko house sei kunga mathoi apokpa henjang thonglet mate sei yanghai gomdoi apokpa jangtholet mate tuihalun village tagi zone paurun khongsai sei kunga taru apokpa letkholin khongsai amadi moregi all Sangpol village tagi thangkho hau mate sei kunga homdoi apokpa bolsai mate kawi farba mi singasi gi mathakta sugunu police station case amamam lokhatuna makhatana thijin humjin wagi thabak sa thari hainasu pausna supali yamna kana maming sakhalakliba yai lifestyle hariba company sina puthok yamna kanaraba health products ge maramda share tawjaramge products adudi ahanbada ionic mineral Masina BP, diabetes, asthma, sakhaw sokpa, kidney sokpa, allergy, sinus tauba, nung leiba, piles naba, thyroid,
sarugi anaba khwang naba singli nauri sonthaba ringworm asinasingba fanba ngame ani suba product asina perfect woman care haibisini masina nupi oibisingda anaba leiba haibadi puknaba perat chang naidaba white discharge satpasing fanba ngame angang khawda apomba amadi angang khaw pa thanbada su phali ahum suba product asina perfect glow haibani masina e singdo e uring mahing haying mathi fali unsa khuiba fali skin repair tawi amasum akhoigi mai mitpu matam pumbada naukthokuna thamme mari suba product asina perfect active brain haibani masina khoi miyoibigi IQ level hengat hali concentration remembrance power hengat hali memory booster oheli amasum maintain stress hypertension depression emotional stress gisu ngakthokpa ngamhali manga suba product asina perfect plus haibani masina miyoibigi immune kankhat handuna lok lehau khanau naba ingtham chanba phali liver singdo e amasum tonga tonga virus amasum bacteria bu ngakthoi loina na sugar bp jaundice pu control tawduna thamme yai lifestyle hairiba company asina putholiba product sing asi 100% organic mineral amasum 100% herbal oiba product ni masida side effect laite benefit asina loibisinati atubada screen asida pizariba number asida contact tobiyo masida online gi kuthang do home delivery gi khudong sa bu pizari